ꯔꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯥꯡ 35 ꯍꯟꯗꯛꯀꯤ ꯉꯁꯤ ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯇꯥꯡ 35ꯗ ꯌꯥꯝꯅ ꯃꯊꯣꯡ ꯑꯣꯛꯇꯕ ꯚꯥꯏꯔꯦꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯃꯊꯣꯡ ꯑꯣꯛꯇꯕ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯆꯦꯞ ꯑꯃ ꯊꯥꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯅꯕ ꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯑꯣꯛꯇꯕ ꯑꯗꯨꯒꯨꯝꯂꯕ ꯚꯥꯏꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯖꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯏꯪ ꯁꯣꯛ 1973ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒ ꯆꯤꯟꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯪꯈꯥꯡ ꯀꯌꯥꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯂꯥꯟꯖꯥꯎ ꯀꯌꯥꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯅ ꯉꯁꯤ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄꯗ ꯀꯌꯥ ꯋꯥꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝ ꯇꯧꯕ ꯑꯩꯈꯣꯏꯒꯤ 1891ꯒꯤ ꯂꯥꯟꯗꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯀꯠꯊꯣꯛꯈ꯭ꯔꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯨꯅ ꯁꯈꯤꯅꯤ ꯃꯗꯨ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯉꯛꯄꯒꯤ ꯃꯍꯤꯡ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯑꯣꯛꯇꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯩꯈꯣꯏ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯁꯤꯅ ꯀꯔꯤ ꯁꯣꯛꯄ ꯌꯥꯒꯦ ꯁꯣꯛꯄ ꯌꯥꯗꯒꯦꯅ ꯈꯪꯗꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯃꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯂꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯇꯧꯕꯤꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯋꯥꯈꯜ ꯇꯥꯅ ꯃꯗꯨꯃ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯂꯣꯟꯅ ꯊꯣꯛꯅ ꯇꯧꯕꯗꯨꯁꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯃꯒꯤ ꯂꯤꯆꯠꯅꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯅꯤꯡꯗꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯄꯣꯠꯇ ꯃꯗꯨ ꯈꯟꯅ ꯅꯩꯅꯔꯒ ꯑꯩꯅ ꯄꯥꯝꯗꯕꯅ ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤꯅ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨ ꯃꯤꯌꯥꯝ ꯈꯠꯅ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕ ꯌꯥꯕ ꯑꯗꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯥꯅ ꯍꯦꯛꯇ ꯁꯛꯈꯪꯗꯕ ꯃꯤꯔꯣꯠꯄ ꯑꯃꯅ ꯌꯥꯝꯅ ꯃꯊꯣꯡ ꯑꯣꯛꯇꯕ ꯄꯣꯠꯇ ꯍꯦꯛꯇ ꯀꯥꯞꯊꯠꯅꯔꯒ ꯅꯈꯣꯏ ꯃꯗꯨ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯒ ꯍꯥꯏꯕ ꯅꯣꯡꯃꯩ ꯃꯔꯨ ꯃꯁꯤꯃꯨꯛꯇ ꯄꯜꯂꯒ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯑꯣꯛꯇꯕꯗꯣ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯊꯣꯡ ꯑꯣꯛꯇꯕ ꯊꯕꯛꯅꯤ ꯑꯗꯣ ꯀꯣꯛꯁꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯗꯨꯒꯨꯝꯂꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯗꯨ ꯌꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯊꯤꯒꯠꯄꯤꯔꯒ ꯃꯗꯨ ꯆꯞ ꯆꯥꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯃꯗꯨ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯤꯟꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕ ꯃꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯃꯗꯨ ꯃꯍꯥꯛꯅ ꯃꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯗ ꯁꯤꯡꯆꯦꯞ ꯑꯃ ꯊꯥꯕ ꯑꯣꯏꯅ ꯊꯣꯛꯍꯟꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯛꯇꯁꯨ ꯑꯗꯨꯒꯨꯝꯕ ꯚꯥꯏꯔꯦꯜ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯎꯏ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨ ꯌꯥꯔꯒꯗꯤ ꯃꯗꯨ ꯌꯥꯎꯕꯤꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯊꯣꯡ ꯑꯣꯛꯇꯕꯅ ꯍꯥꯏꯕꯅꯦ ꯈꯟꯕꯤꯌꯨ ꯑꯗꯨ ꯃꯊꯣꯡ ꯑꯣꯛꯇꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯣꯏꯔꯒꯁꯨ ꯃꯩꯇꯩꯃꯛꯇꯒꯤ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯗꯨ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯑꯃ ꯄꯤꯐꯝ ꯊꯣꯛꯑꯦ ꯑꯗꯨꯃ ꯑꯩꯈꯣই ꯈꯪꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯛꯇꯒꯤꯁꯨ ꯃꯗꯨꯒꯨꯝꯂꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯄꯨꯡ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯟꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯚꯥꯞ ꯃꯦꯟ ꯇꯥꯗꯕ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯛꯇꯒꯤ ꯃꯗꯨꯒꯨꯝꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯁꯤ ꯑꯃꯨꯟꯅ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯃꯁꯤ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯣꯔꯒꯤꯗꯁꯨ ꯑꯩꯈꯣꯏ ꯄꯨꯅꯦꯝꯖꯁꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯃꯁꯤꯁꯦ ꯑꯃꯨꯟꯅ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯗꯨ ꯑꯃꯨꯟꯅꯁꯨ ꯅꯤꯡꯁꯤꯡꯅꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯁꯦ ꯁꯦꯂꯦꯕꯁꯇ ꯑꯩꯈꯣꯏ ꯃꯗꯨ ꯍꯥꯞꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯃꯗꯨ ꯈꯪꯉꯛꯇꯕꯗꯨꯅ ꯃꯗꯨꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯉꯛꯇꯕꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯤ ꯋꯥꯠꯄꯅꯦ ꯂꯧꯖꯩ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯗꯨꯁꯨ ꯊꯝꯕꯤꯅꯕ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝꯕ ꯄꯣꯛꯂꯛꯏꯕꯁꯤꯡꯁꯦ ꯑꯩꯅꯁꯨ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯨꯝꯕ ꯃꯊꯣꯡ ꯑꯣꯛꯇꯕ ꯀꯨꯀꯤ ꯌꯨꯝꯐꯝ ꯂꯩꯇꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅ ꯊꯣꯛꯂꯛꯏꯕ ꯀꯨꯀꯤ ꯐꯨꯔꯨꯞꯇꯒꯤꯁꯨ ꯊꯣꯛꯂꯛꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯉꯁꯤꯒꯤ ꯂꯥꯟꯖꯪꯒꯁꯨ ꯊꯦꯡꯅꯔꯤ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯨ मधुगीदमꯛꯇ ꯑꯩꯈꯣꯏ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯤꯡꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯄꯥꯡꯊꯣꯛꯄ ꯑꯃꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯖꯪ ꯑꯁꯤꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯅ ꯆꯞ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯃꯗ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯊꯦꯡꯅꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯅꯠꯇꯅ ꯇꯨꯡꯂꯞꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯤꯟꯅ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝꯗ ꯆꯥꯎꯈꯠꯅꯕ ꯃꯇꯝꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗ ꯅꯠꯇꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯂꯛꯇ ꯑꯩꯅ ꯑꯄꯤꯜ ꯑꯃꯈꯛ ꯇꯧꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯊꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯩꯇꯩ ꯂꯛꯇꯒꯤꯁꯨ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯛꯇꯒꯤ ꯑꯣꯏꯁꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯅꯝꯕꯔ 4 ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯉꯁꯤꯒꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯁꯨ
ꯑꯩꯈꯣꯏ ꯉꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯟ ꯄꯨꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯊꯦꯡꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯄꯥꯉꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯒꯤꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯕꯥꯔ ꯇꯧꯔꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯇꯧꯔꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯇꯧꯔꯤꯕ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯃꯩꯇꯩ ꯂꯛꯇꯁꯨꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯄꯨꯔꯗ ꯇꯤꯟꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯍꯩꯗꯦ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯝꯅꯃꯛꯅ ꯍꯥꯏꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯌꯥꯗꯕ ꯊꯕꯛꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯗꯨꯁꯨ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯃꯤꯟꯅꯗꯨꯅ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯟꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯁꯥꯡꯉꯕ ꯃꯇꯝ ꯑꯃ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯉꯣꯜꯒꯤ ꯆꯥꯗꯥ ꯅꯧꯗꯥꯒꯤ ꯃꯔꯤ ꯏꯆꯦꯜ ꯏꯕꯥꯏꯁꯤꯡꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯥꯛꯈꯤꯕ ꯃꯔꯤꯁꯤꯗꯩꯗ ꯍꯦꯛ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯄꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯥꯟꯅꯗꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃꯅ ꯑꯃꯗ ꯄꯦꯟꯗꯒꯤ ꯋꯥꯐꯝ ꯂꯥꯛꯅꯒꯗꯕ ꯋꯥꯐꯝꯁꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯦꯛ ꯍꯦꯛ ꯐꯣꯡꯗꯣꯛꯏ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯨꯝꯅꯃꯛꯅ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯒ ꯄꯥꯉꯟ ꯄꯨꯝꯅꯃꯛꯅ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯒ ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇ ꯂꯥꯟꯅ ꯂꯧꯅꯈꯤꯒꯗꯕ ꯋꯥꯐꯝꯁꯤꯡꯁꯦ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯗꯕ ꯅꯨꯡꯁꯤꯅꯔꯣꯏꯗꯕ ꯋꯥꯐꯝꯁꯤꯡꯁꯦ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯣꯛꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯔꯣꯏꯗꯕ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯑꯃꯅ ꯑꯃ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯋꯥꯔꯧꯅꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯦ ꯐꯣꯛꯁꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯑꯄꯤꯜ ꯑꯁꯤꯃ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯗꯦꯠ 18ꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯈꯤꯕ ꯑꯣꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯃ ꯑꯣꯏꯔꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤ ꯌꯥꯝ ꯁꯥꯡꯉꯤ ꯃꯈꯣꯡ ꯌꯥꯝ ꯌꯥꯡꯉꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯈꯤꯕꯗꯨ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯉꯟꯒꯤ ꯃꯅꯥꯗ ꯂꯣꯏꯅ ꯇꯥꯈꯤ ꯌꯧꯈꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯄꯥꯉꯟꯁꯤꯡꯒꯤ ꯐꯨꯔꯨꯞꯇ ꯑꯩꯈꯣꯏꯅ ꯑꯥꯗꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯧꯃꯤꯟꯅꯔꯛꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯒ ꯉꯁꯤꯃꯛꯁꯨ ꯊꯣꯛꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯒ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯟꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤꯕ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯆꯠꯊꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯄꯥꯟꯒꯤ ꯂꯥꯂꯣꯡ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯥꯉꯟ ꯈꯨꯟꯅꯥꯏꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯤ ꯍꯥꯏꯔꯤꯕ ꯊꯣꯛꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯁꯤꯡꯅ ꯂꯥꯟꯅ ꯁꯟꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯔꯤꯕꯒꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯗꯨꯒꯨꯝꯕ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯔꯛꯄꯁꯤꯗꯩꯗ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛ ꯁꯥꯒꯠꯅꯔꯛꯀꯗꯧꯕꯒꯤ ꯃꯑꯣꯡꯗ ꯎꯍꯜꯂꯛꯄ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯗꯤꯑꯣꯗꯣ ꯊꯥꯗꯣꯛꯄꯤꯔꯤꯕ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯟꯁꯤꯡꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯥꯏꯅꯕꯁꯨ ꯌꯥꯔꯣꯏ ꯃꯩꯇꯩ ꯄꯥꯉꯟꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯂꯩꯇꯦ ꯃꯩꯇꯩ ꯄꯥꯉꯟ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯗ ꯀꯅꯥ ꯑꯃꯠꯇꯗ ꯂꯩꯇ꯭ꯔꯕ ꯃꯩꯇꯩ ꯏꯃꯥꯒꯤ ꯏ ꯑꯁꯦꯡꯕ ꯏꯗꯨꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯁꯤꯔꯒꯗꯕ ꯂꯝꯗꯝꯁꯤꯗ ꯄꯣꯛꯆꯔꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯄꯥꯉꯟꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯦꯜ ꯏꯕꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯅꯔꯣꯏꯗꯕ ꯑꯗꯨꯒ ꯑꯀꯥꯏꯕ ꯄꯤꯒꯗꯕ ꯃꯑꯣꯡꯁꯤꯡ ꯑꯁꯦ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤꯕꯅ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯃꯔꯛꯇ ꯅꯨꯡꯁꯤꯅꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯗꯤꯑꯣꯁꯤꯡ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯁꯤꯖꯤꯟꯅꯕ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯑꯩ ꯉꯁꯤꯒꯤ ꯂꯩꯉꯥꯛꯇ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯣꯛꯁ ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯦ ꯀꯥꯡꯂꯨꯞ ꯑꯃꯈꯛꯀꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯀꯤ ꯅꯠꯇꯅ ꯑꯇꯩ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯁꯦ ꯑꯩꯈꯣꯏ ꯐꯣꯛꯁꯀꯤ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯐꯣꯛꯁꯀꯤ ꯐꯤꯔꯦꯞꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ
amane akoi personal oina nungaitaba gi nati adugumba kanaगुम्बा लेबा कायना वाफम थम्बिरइबा अदुगुम्बा मसक खंगदबा अदुगुम्बा सकलोटपसिंग अदुगी मफमदनी अदुना हारिबसे अखोय पुनमंगना असिगुम्बा ऑडियो वायरल अदुना नुंगाइतबा थोकनकिबा दे पांगनि सिनि नाउसिंदसु अदुगुम्बा नुंगाइतबसिंग अदो कनागुम्बा इते फुरुपकी अपुनबगी वइबा मियंगद लाखप नते कनागुम्बा इकाय थुंगानिबा पीबा पिनिंगबा मियोय खरेगी वइबा थौइनसिनि हाइबसे खंदबिरकांदा अखोय नुंसी चानना कोई लेमिनगदबनी नुसी चानना हिमिनगदबनी इमा लेबा कनमिनगदबनी हाइबा अपनबगी वाखललोलसिदगी हिदोकपिगनु हाइबा वफमसे आई पोस्ट माइकेरी अपन तौजे अहानमक्तदा मणिपुर मियाम पुनो पुई काई खुनबा एमएमडब्ल्यू की पैकई गुचरी ngasi फोक्स का चमिनबा ऑर्गेनाइजेशन सिंगा ngasi फोक्स की ऑफिस ता अदुम लबा ngasi चलिबा थासी की तांग 34 दा मफम अमदा याम नुवाइतबा अनवांटेड ओइबा थोरो अमदा गी मरमदगी ऑडियो वायरल ओइरखिबा हाइबो ऑडियो वायरल अदुना लेनरिबा कलु अनि गी मैतै अमदि मैतै पांगनगा लेमिनरिबा नुक्सिनबा हाइरिबा अखोगी थाजनबा लेनरिबा से मिस्टर्स लेनबा मसा अमा चौबा मा ओहेल्ले हाइरिबा सिंगदो अखोगी ngasi कनागुम्बगी अखोगी इथिंदगी अमदी मसागी इंटरेस्टगी तौरंबा ओरगसु अदुगुम्बदो अथुबा मतमदा थादोकपियु अदुगा लोइनना हाइरिबा असिगुम्बा मैतै अमदी मैतै पांगलसे मणिपुरदा अखोगी ngasi 15th century ममांगदगी हाइरिबा अदाइगी मतमदगी ngasi फोबा नुक्सी जानना अखोगी खुंदा लेतारागा इंगना सिगना लेरगा लाइबा सिंगसिदा करिगुम्बा मतमदा हे सिगुम्बा असाबा अखोगी नोक्सी सिंगजी पुसला कांदा अखोई मसेन मरक्ता हाइबदी नुक्सी जानना लेनरी पोसे थादनबा होनबसे मसी तौबिगनु हाइबदी मपानगी असाबा साफुगी नोक्सीसे अखोई सिदा जंगलगुमची लेरिबा पोसे हौजी अखोई येकनबा कनानो हाइबसे अखोई मसक मुन्ना थिदोकमिनसी अदुगा मैतै अमदी मैतै पांगन ngasiगी चाही 8 खुंतापद ओइगेरा अदुगा अखोगी लेरिबा खोंजों वार्डबु ओइगेरा अखोगी तोंगान नुपी लांदबु ओइगेरा अखोई स्ट्रगल खुदिंगमक्ता हिस्टोरिकल क्रॉनिकल्स कयादा अखोई अदुम खंगागा लेरबा पोनी मसी हिस्ट्री की अकाउंट लेरबा पोनी अखोइना हेना एक्सप्रेस तौरुद्रगसु खंगरबा पोनी अदो अमोमो अखोई मसीसे नाथैरा कांदा अखोई कई हाइनी मसीदा इथनिक की ओइबा वखलोन सागतनबसे मसी तौबिगनु अखोई हानदे हौना अखोई नुक्सी चानरगा लाए पोसिदो अदुसिंदो हौजिसु अखोई लेरिबा अखोईगी सीएसओ अमदी तोंगान चमिनरिबा अखोईगी फोक्स की लेरिबा सिंगसिनसु रिवाइव तौनाय ngasi रिवाइव तौनाय अखोईगी नुक्सी चानना अखोईगी लेरिबा मथक्सिदा हेना अखोईगी अमुक हेलकनागी दमक अखोई रिवाइव कनसु तौरगा लेरि असिगुम्बा अखोई तनिक मणिपुर की हौजिक याम लूरबा तंजा असिदा हाइरिबा ऑडियो गे असिना लेमिनरिबा फुरुपसिंगसिदा ट्रेजेडी नुंगाइतबा थोहल्ले अदुगा सि थोहल्लिबा पोसिंगसे हाइरिबा अखोईगी मसिदा थोहल्लिबा पोसे अखोईगी लेंगाकी अखोईगी ऑथोरिटी सिंगसिना हाइरिबा मतम की ओइबा रैपिड एक्शन अखोईगी अथुबगी एक्शन ओइना तौरगा इंटरवेंशन तौनागी होनबियो अदु नतबदा मसी अखोईगी करी येंगा लेबगी मोंग मानबा मसिना केनो अखोई स्पीड अथुबदा संतोखरगदी हाइरिबा अनवांटेड ओइबा हाइबदी पामदबा थौदोक्सी थोगदोरिबनी अदुना लेंगाकी दायित्व मस्वाइसिदा यामना चावी अमदी अदुगा अखोई मसेनसिंगसे लेरिबा पोसिंगसे इमोशनल चत्तबिदा सेंटिमेंट चत्तबिदा असेंबा रियलिटी से करिनो हाइबमा खमिनबा लेरिबा मैथै पांगन ngasi फोबदा हुजुजिक थेंगनरिबा स्टिल हुजुजिक की बेटल अखोगी बेटल अमदी बेटल वार असे सिदा मैथै पांगन कई थौदांग लौरी हाइबसे सिसे मुन्ना खंबियो ngasi अहिंग केनोदी मयुम मकै थादोअगा हाइरिबा अखोगी लानफमदा अमदा अहिंग कांग मरक्ता तोंगान मफमसिंगदा लेलगा लेरिबनी अदुना मैथै पांगन सिंगजे हेक्ता
ꯃꯥꯏꯅꯣꯔꯤꯇꯤꯅꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯍꯦꯛꯇ ꯎꯍꯣꯏ ꯀꯔꯤꯒꯤꯅꯣ ꯑꯩꯒ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯨꯕꯅꯤꯅ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤ ꯈꯤꯇꯪ ꯂꯩꯔꯤꯕ ꯕꯤग ꯕ꯭ꯔꯗꯔꯁꯤꯡꯅꯁꯨ ꯈꯪꯕꯤꯔꯀꯥꯟꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ ꯇꯁꯦꯡꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ CSOꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯡꯁꯤꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯇꯕ ꯃꯐꯝꯗ ꯄꯥꯡꯒꯟ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗꯕꯨ ꯑꯣꯏꯔꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯦꯅꯤ ꯃꯐꯝꯗ ꯃꯣꯔꯦꯗꯕꯨ ꯑꯣꯏꯔꯒꯁꯨ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯟꯁꯦ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ